Akasbani Imphal Ngangbam Nganthoi na pau pajari ahanbada maruoiba pau nonggi ising yoksinduna thambagi khongjang mai pahanabagi damak Water Resources Public Health Engineering amasung Minor Irrigation Vibhag singi Joint Committee ama semnaba Mukhyamantri N Biren na hairi sayola masupna satharakpa lamdam asigi pothok sing utpa mela mai on 2019 ngasi loisille Manipur da haukiba pung kunmari da COVID ki anoba case ahum thengnabaga loinana apunba positive case ki maseng 19,938 sure Maharashtra Punjab Karnataka Gujarat amasung Madhya Pradesh da nongmada thengnaba COVID ki anoba case ki maseng leptana hengalakli Maharashtra da nongmada khwaidagi yamba sangda COVID ki anoba case 19,935 thengnaki amasung Mikhal pangthokadoriba Rajya Mari amadi Union Territory amada mirepse lokthokpagi ngasi aroiba numit oikhibaga loinana sapsaba mirep ki masing khangba ngamlagani Laibag asina malemgi laichat oiriba COVID-19 gi lantheng satharibana masidagi ngakthoknaba asamba section thorang ahum ngakna satpinaba ningsingjari yumdagi hek sathokpada face mask upiyu mi amaga gi marakta phut taruk lapnana leibiyu maimit amadi khusa toina hamdoktuna tarutana na thambiyu hauzik mapung oiba pau ising tangbagi awaba kokhanaba ngasidagi November 13 phawba sathagadaba nonggi ising yoksinduna thambagi khongjang mai pakhanabagi damak Water Resources Public Health Engineering amasung Minor Irrigation Vibhag singi Joint Committee ama semnaba Mukhyamantri N Biren singna khanghankhre Leibak sinba thungna sathaba nonggi ising yoksinduna thambagi khongjang Rajya sigi oinasu Mukhyamantri N Biren singna mahaki secretariat ngasi video conferencing gi khuthangda hawdokre Pradhan Mantri gi pauktak matung ina khongjang asi ningthina mai pakhanaba honanaba sumhangna haikhi Mukhyamantri na Rajya gi Directorate of Information and Public Relations na puthokpa Jal Shakti Abhiyan kauba booklet amasu phongkhi Thoramduda ising yoksinduna thambagi atenba video amasu utkhi tungda Mukhyamantri na ising yoksinduna thamnaba amadi likna sijananabagi wasak su lawkhi Thoramaduda Water Resources Mantri Letpau Haukip Public Health Engineering Mantri Losi Dekho amadi Rajya gi Chief Secretary Dr. Rajesh Kumar na singba makok thongba official kya su saruk yakhi Shiksha Mantri Sorokhaibam Rajen Singh Sungasi Imphal gi Lamphel Pata leba Indian Council for Agricultural Research ICAR complex ta pangthokpa malem gi ising gi numit palan thorom da saruk yakhi thorobdu da wangang bada mantri na hai ising yaudana aikoi ni hingba yade maramaduna ising gi kana bakhangna masi yoksin batangai fade Rajya sigi jila sing da sungasi Jal Shakti Abhiyan gi nonggi ising yoksin duna thambagi campaign hawdokre Mukhyamantri N Biren Singh na hairi lamdam asigi honaba kanba amadi haithoi singthoiraba miyoi singna kanna honabadagi pothok kaya atai Rajya singda thadokpa ngamle Imphal gi Palace Compound da leba hapta kangjaibungda Rajya sida pothok kaya marang kaina puthokpa ngamnabagi damak pangthokpa mela mayon 2019 loisinbagi thoramda wangangbada Sri Biren na hai Rajya sigi lau singugi pothok kaya su Bharatada natana mapan lamda phawba thadokpa ngamle lamdam sigi tangai phadaba sinjak ama oiriba yongsak asi su ningthina sem saduna mapan gi miyoi singna pamnagadaba maungda puthokpagi wafam su Mukhyamantri na pankhi Thoramduda wangangbada Upa Mukhyamantri Yumnam Joy Kumar Singh na hai hena kanna honaduna lamdam sigi oiba pothok sing hengarhanaba honabaga loinana mapan lamda su thadokpa ngamnaba honagadabani mangna hai Manipurda puthokpa kauna gi pothokna singba kaya mapan gi miyoi singna ka hena pamnai adubu polam sing ase ekhoina marang kaina puthokpa ngamdri maramaduna pothok sing asi hena marang kaina puthoktuna mapanda thadokpa ngamlabadi Rajya sigi sel thumgi phibam hena phagatkani Thoramaduda MLA sing Indrajit amasung Basum Rajya gi Chief Secretary Dr. Rajesh Kumar su saruk yakhi Thoubal Jila da sayol ama supna satharakpa malem gi glaucoma sayol palan ngasi jila adugi district hospital da loisinkhre National Health Mission Thoubal gi makhada National Program for Control of Blindness Thoubal na sinduna glaucoma gi awareness program amasung laina asi khangjoknabagi camp adu pangthokibani The World is Bright Save Your Sight haiba theme da pangthokhiba palan thorom adugi manungda tongan ba mafam manga da awareness program amadi detection camp sing pangthoktuna punna miyoi chani humpu hena mitla yengki amasung ngawdong leiba miyoi yangkhai masak khangdokpa ngamki Manipurda Union Public Service Commission
UPSC नत्रगा मसिगा मानब परीक्षा सिंगी मेन एग्जाम सेंटर सिंग थंबिनबा राज्य सभा की MP निंगथौ सना जाउब लेसेंबन ngasi संसद पुखटख्रे राज्य सभा दंगसी वाफम असि पुखलादुना श्री सना जाउबना हाय मणिपुर दा हौजिक UPSC न लौबा मेन एग्जाम की सेंटर लेतबना मरम ओइदुना राज्य सिगी महिरोइ सिंग आइजोल सिलोंग नत्रगा गुवाहाटी दा सतपताई मांगना हाय मिजोराम अमसुंग मेघालय के यंगनबदा सही खुदिंगी ओइना UPSC की मेन एग्जाम थाबा कैंडिडेट की मसिंगसु मणिपुर न वांगबा हेली ताबिरिबा पावसे आकाशवाणी इम्फाल लगिनी मणिपुर दा हौखिबा पुंग कुनमरी दा कोविड की अनोबा केस अहुम थेंगनबगा लोइनना अपुनबा पॉजिटिव केस की मसिंग 19,938 सूरे राज्य की कोविड-19 कमन कंट्रोल रूम नंगसी नुमिदांग वाइरम थोकपा चेरोल अमदा हाय नौना पॉजिटिव ओइखिबसिंग अदु इम्फाल ईस्ट की अनि अमसुंग कक्सिंग दगी मियोय अमनी हाइरिबा मतम असिगी मनुंगदा नाबा फदुना मियोय अमता डिस्चार्ज तोखिबगी पाउ लेते मणिपुर दा लैना असिदगी नाबा फखिबा मिगी मसिंग 19,938 सूरे नाबा फरकपगी सांग 4.9 अमनी हौजिक एक्टिव केस 39 लैरी मरसिदा राज्य सिदा ngrang फाउबदा पुन बेनिफिशियरी 1,038 1,038 कोविड-19 की वैक्सीन कापख्रे मसिगी मनुंगदा हेल्थ केयर वर्कर 1,038 चामनी फु याउरी मणिपुर डेमोक्रेटिक एलायंस की था सिगी कुंदा पांगथोखिबा जनरल बॉडी मिफमना सही अहुमगी ओइना एलायंस असिगी नौना थबक पुगदबसिंग खनख्रे MNDF मणिपुर स्टेट की प्रेसिडेंट विजय कोइजमना मसिगी चेयरमैन अदुगा शिवसेना मणिपुर स्टेट की प्रेसिडेंट मोरांगथेम तोम्बी सिंगना कन्वेनर ओइरगनी काउंसिल ऑफ हायर सेकेंडरी एजुकेशन मणिपुर न लौबा 2019 की हायर सेकेंडरी एग्जामिनेशन मे 5 दगी हौरगनी काउंसिल की कंट्रोलर ऑफ एग्जामिनेशन ए सुकुमार सिंह न थोकपा चेरोल अमदा हाय 2019 की काउंसिल की क्लास 12 की परीक्षा मे 5 दगी हौरगा जून 9 फाउबा चथगनी 2019 की क्लास 11 की परीक्षा ना मे 9 दगी हौरगा जून 18 फाउबा चथगनी प्रधानमंत्री नरेंद्र मोदी नंगसी मालेम की इसिंग की नुमित पालन ग मरी लेनना नोंगी इसिंग योक्तुना थमनबा जल शक्ति अभियान हौदोखरे खोंजंग असिगी वाखलोंदी नोंगी इसिंग निंथिना योक्सिंदुना थंबा हाइबसिनी कैंपेन अदु वर्चुअल ओइना हौदोगलादुना श्री मोदी ना हाय इसिंग लिंकना सिजनबा हाइबसि तुंगी मिरोल की खंदुना यामना तंगाई फदबा अमा ओइरकली श्री मोदी ना खोंजंग कयादा मियामना नोंगी इसिंग योक्सिंदुना थमनबा अमसुंग अतोपा मियोइसिंग बुइसिंग मांगहंदनबा भाब ताहनबगी थौरम कया पाइखटली हाइरदुना खोंथांग असिबु महांगना थागतपा फोंदोखी महांगना हाय सरकार असिना इसिंग योक्सिंदुना थमनबा थौरांग कया लेपतना पाइखटली थौरांगसिंग अदुगी मनुंगदा प्रधानमंत्री कृषि सिंचाई योजना पर ड्रॉप पर मोर क्रॉप कैंपेन अमसुंग नमामि गंगे मिशन सिंगबा पनबा याय महांगना हाय लेबासिना नोंगी सिंग निंगथिना योक्सिलबदी लैनुंगी सिंग सिजनबगी सांग हंथाहनबा ngamgani मरमदुना नोंगी सिंग योक्तुना थमनबा कैंपेन पाइखलिबासी माइ पाखनबा यामना मरु ओय इकंग थोकपा मतमदा मांगखिबा कया नोंग सुरकपा मतमदा इसिंग योक्सिंदुना थमलबदी मेंशनबा ngamgani नुमित असिगा मरी लेनना एनवायरनमेंट मंत्री प्रकाश जावड़ेकर न सुमिपुंग खुदिंगमक्ता इसिंगी हौरकफम सिंग निंगथिना योखतुना अमदी ngaksenदुना थमनबा अपील तौरी महाराष्ट्र पंजाब कर्नाटक गुजरात अमसुंग मध्य प्रदेश ता नोंगमदा थेंगनबा कोविड की अनोबा केस की मसिंग लेपतन हेंगलकली हौखिबा पुंग कुनमरी दा थेंगनखिबा अपुनबा पॉजिटिव केस मसिंग की सादा 9.5 दी राज्य 5 असिदगिनी हौखिबा पुंग कुनमरी दा लेबा असिदा कोविड की अनोबा केस पुन 93,958 थेंगनखी मसिगी मनुंगदा सादा 93.38 दी महाराष्ट्र पंजाब केरला कर्नाटक गुजरात अमसुंग मध्य प्रदेश तगिनी महाराष्ट्र दा नोंगदा ख्वाइदगी याम्बा सांगदा कोविड की अनोबा केस 19,953 थेंगनखी अदुगा पंजाब तना 2,493 अदुगा केरला दा 1,195 थेंगनखी मरगसिदा भारत कोविड-19 दगी नाबा फरकपगी सांग 95.8 ओइरी हौखिबा पुंग कुनमरी दा कोविड की अनाबा मियोय 19,000 हेना नाबा फखी मंत्रालयना हाय हौजिक फावबदा लैना असिदगी नाबा फखिबा मिगी मसिंग 1,13,00,000 हेले हौजिक लेबा असिदा कोविड की एक्टिव केस 3,03,000 लैरी मसी अपुनबा पॉजिटिव केस की 2.98 नि आकाशवाणी इम्फालदगी पाउता बिरी मिखल पांगथोकदौरिबा राज्य मरी अमदी यूनियन टेरिटोरी अमदा मिरेपसे लौथोकपगी ngasi अरोइबा नुमित ओइखिबगा लोइनना असम अमदी नोंसु बंगला विधानसभा मिखलगी अहुमसुबा तांकक अमसुंग तांकक अमखक्तदा मिखल पांगथोकदौरिबा केरला तमिलनाडु अमसुंग पुदुचेरीदा सबसाबा मिरेपकी मसिंग खंगबा ngamlagani
Assam amasung Nungchu Banglada ahanba amasung anisuba tangkakki mikhalgi vote khombagi thabak kham thengna kalle. Assam da Rajya Vidhan Sabha gi seat 93 ki mikhalgi vote March 23 ta pangthokadawriba ahanba tangkakta thadanagani aduga Nungchu Banglagina numit asida seat 30 gi vote thadanagani. Rajya ani asida anisuba tangkakki mikhalgi vote na April amada thadanagani. Masida Assam gi Vidhan Sabha Kendra 38 amasung Nungchu Banglagi 30 yauri. Ahum suba tangkakki vote na April 3 ta thadanagani. Masidana Assam gi seat 90 amasung Nungchu Banglagi seat 38 yauri. Tangkak amata da mikhalgi vote thadanagadauriba Kerala, Tamil Nadu amasung Puducherry dana April 3 ta vote thadanagani. Masida Kerala gi Vidhan Sabha Kendra 90, Tamil Nadu gi Sani 30 amasung Puducherry gi 30 yauri. Masiga loinana Tamil Nadu gi Kanyakumari amasung Kerala gi Malappuram Lok Sabha seat singi mikhalgi vote su thadanagani. MLA M Rameswar Singh sungasi Assam gi Zonai Vidhan Sabha Kendra da pangthokpa mikhalgi rally amada BJP gi mirep oiriba Bhuban Pegu gi vote khomki. Rally adu da Kendra gi Griha Mantri Amit Saha amasung Assam gi Mukhya Mantri Sarbananda Sonowal su yauki. Lok Sabha dangasi Insurance Amendment Bill 2012 khanaduna pass tawnabagi damak puthokre. Bill asina Bharat ki insurance company singda Miraibak sel thadabagi sang hengar handuna Insurance Act 1959 nauna semthokani. Bill asina Miraibak hakthengna sel thadarakpagi sang haujik sada 98 oiriba si sada humbudra mari phawbada hengar hangani. Masida insurance company singi mapung oiba amadi madubu salaibagi athingba leiramba adusu lokthokpagi wafam yauri. Sabhada bill adu puthokladuna Selthu Mantri Nirmala Sitaraman hai insurance sector da tungkoiba amadi sang wangna sel thadaba darkar lei mangna hai 2015 da sel thadabagi sang sada 98 da hengar hankiba aduna miramdagi sel thadabagi sang haukiba sahi manga asida lupa koti 63 yauhanki. Haujik sanabagi pau. Imphal East District Football Association Sinduna 11 Star Sporting Union Akam Pata Sathariba Maharaj Kumar Ghanendrajit Memorial Super Division Football League asi sanabada SAK na PYA bu Panjel amasinoda thoikre. DSA Kaksing na Sinduna masigi playground da sathariba mapan suba KSI Lehaw Devi Memorial Super Division League ngasi sanabada SWC Kairakna Aksa Kaksing Khunau bu Panjel ahum sinoda JA Kaksing na SRDC Kaksing bu Panjel ahum amada thoiki. Loisilakpada COVID-19 dagi ngakthoknaba face mask upa phut taruk lapna na leiba khusa amadi mai mit tarutana na thamba haiba asamba thawong ahum asingak na satpinaba amuk hana ningsingjari. Aroibada maroiba pau amuk hana nonggi ising yoksinduna thambagi khongjang mai pak hanabagi damak Water Resources, Public Health Engineering amasung Minor Irrigation Vibhag Singi Joint Committee ama semnaba Mukhya Mantri N Biren na hairi. Sayol ama supna satharakpa lamda masigi pothok sing utpa mela mai on 2012 ngasi loisille. Manipur da haukiba pung 13 da COVID ki anoba case ahum thengnabaga loinana apunba positive case ki masing 19,938 sure. Maharashtra, Punjab, Karnataka, Gujarat amasung Madhya Pradesh da nongmada thengnaba COVID ki anoba case ki masing leptana hengalakli. Maharashtra da nongmada khwaidagi yamba sangda COVID ki anoba case 19,935 thengnaki. Amasung Mikhal pangthokadawriba Rajya mari amadi Union Territory amada mirepse lokthokpagi ngasi aroiba numit oikhibaga loinana chapchaba mirep ki masing khangba ngamlagani. Pauloijare.